ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗꯅꯤ ꯇꯣꯅꯨ ꯀꯧꯕꯤ ꯌꯥꯝꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕꯁꯨ ꯗꯣꯡ ꯗꯣꯡ ꯍꯦꯛꯇꯃꯛ ꯍꯥꯏꯔꯝꯃꯤ, ꯑꯄꯟꯕ ꯂꯩꯔꯝꯗꯦ꯫ ꯑꯌꯦꯡꯕꯤꯅ ꯇꯣꯅꯨ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯆꯥꯛꯁꯦ ꯈꯤꯇꯁꯨ ꯊꯣꯡꯉꯨꯗꯅ ꯅꯪꯕꯣ, ꯇꯥꯆꯧꯁꯦ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯅꯤ꯫ ꯑꯁ ꯏꯆꯦ, ꯑꯩ ꯉꯝꯃꯔꯣꯏ, ꯏꯅꯝꯃꯗꯣ ꯊꯣꯡꯍꯟꯕ ꯀꯩꯗꯧꯒꯦ? ꯏꯅꯝꯃꯗꯣ ꯃꯁꯥ ꯉꯝꯗꯦ, ꯅꯪ ꯈꯤꯇ ꯊꯣꯡꯉꯨ ꯂꯥꯛꯑꯣꯕ꯫ ꯏꯆꯦꯅꯦ ꯃꯤꯒꯤ ꯐꯅꯦꯛ ꯄꯤꯗꯣꯏꯅꯦꯃꯤ, ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯅ ꯂꯩꯔꯗꯤ ꯅꯪꯗꯧ ꯃꯥꯟꯗ꯭ꯔꯦꯕ꯫ ꯀꯩꯅꯣ ꯅꯪꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ? ꯀꯣꯛ ꯊꯣꯡꯉꯣ ꯌꯥꯗ꯭ꯔꯣ? ꯏꯅꯦ ꯇꯥꯃꯨꯗꯣ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅ ꯍꯥꯜꯂꯅꯤ ꯍꯥꯏꯕ, ꯉꯁꯤ ꯀꯛꯍꯧꯗ꯭ꯔꯗꯤ꯫ ꯑꯁ ꯏꯕꯦꯝꯃ, ꯅꯪ ꯉꯁꯤ ꯀꯛ ꯍꯥꯏꯕꯁꯤꯗ ꯊꯣꯛꯅ ꯃꯅꯝ ꯀꯟꯈ꯭ꯔꯦ, ꯀꯩꯅꯣ ꯈꯪꯗꯦ, ꯃꯅꯥꯁꯨ ꯌꯥꯝ ꯀꯟꯕꯁꯤꯕꯣ꯫ ꯏꯆꯦ, ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯉꯣꯟꯗꯅꯦ ꯄꯪꯇꯥꯏꯗ ꯇꯥꯏꯅꯕꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯃꯧꯅꯦꯅ ꯃꯌꯨꯝ ꯄꯥꯜꯂꯛꯀꯅꯤꯗ ꯈꯪꯕꯣꯏꯅꯦ ꯇꯧꯔꯗꯅ꯫ ꯅꯆꯤꯟꯗꯣ ꯀꯕꯣꯛꯄꯣꯛꯇ ꯂꯩꯔꯅꯨ, ꯆꯥꯛꯇꯣ ꯀꯣꯛ ꯊꯣꯡꯉꯨꯔꯣ꯫ ꯇꯣꯅꯨꯗꯣ ꯌꯥꯝ ꯇꯟꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯃꯥꯏꯕꯦꯝꯃ ꯊꯦꯝꯕꯤꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯂꯛꯇꯨꯅ, ꯍꯩꯃꯥ ꯑꯇꯣꯝꯕꯤ, ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯂꯕ꯭ꯔꯥ? ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯅꯕꯨꯡꯗꯨꯕꯨ ꯊꯕꯛ ꯆꯠꯈ꯭ꯔꯕꯔꯣ? ꯇꯣꯅꯨ ꯁꯥꯎꯅ, ꯑꯣ ꯈꯪꯖꯜꯂꯛꯆꯗꯦ, ꯀꯧꯔꯒ ꯀꯣꯛ ꯍꯪꯕ ꯀꯩꯗꯧꯒꯦ? ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯁꯤ ꯎꯗ꯭ꯔꯣ ꯏꯃꯥꯕꯣ? ꯊꯤꯗꯥ ꯃꯁꯤꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗꯦꯅꯦ ꯃꯁꯦ꯫ ꯊꯥꯅꯤꯜ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯉꯛꯇꯨꯅ, ꯇꯣꯝꯕꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯕꯗꯤ ꯊꯤꯔꯛꯑꯣ, ꯇꯥꯆꯧ ꯆꯥꯔꯒꯦ꯫ ꯍꯣꯏ ꯇꯥꯆꯧ, ꯊꯤꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯕꯨꯡꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯛ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯕꯨꯡꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯗ ꯇꯣꯅꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯅꯝꯃꯒꯤ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯅ, ꯏꯅꯝꯃ ꯂꯦꯡꯈꯠꯄꯤꯔꯣꯗꯅ, ꯆꯥꯛꯁꯤꯁꯨ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯣ ꯍꯥꯏꯔꯣ? ꯊꯕꯥꯅ, ꯏꯕꯦꯝꯃ ꯍꯧꯒꯠꯂꯛꯑꯒꯦ, ꯏꯅꯝꯃꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯅꯨꯗꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯒ ꯇꯧꯗꯨꯅ ꯍꯩꯈꯥꯗꯨꯕꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯍꯩꯈꯥ ꯃꯄꯨ ꯑꯗꯨꯅꯁꯨ ꯎꯔꯗꯨꯅ ꯁꯨꯃꯥꯡꯗꯒꯤ ꯂꯧꯔꯛꯂꯝꯃꯤ꯫ ꯍꯩ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯀꯅꯥ ꯑꯗꯨꯗ ꯍꯩꯈꯥ ꯍꯨꯔꯥꯜꯂꯤꯕꯗꯨꯕꯣ? ꯍꯥ, ꯂꯩꯔꯝꯃꯨ ꯅꯣꯏ, ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ꯫ ꯈꯝꯕꯤꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯍꯩꯈꯥ ꯍꯦꯛꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯝꯕꯤ ꯇꯣꯅꯨꯅ ꯆꯦꯜꯂꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ, ꯌꯦꯡꯉꯨꯅꯦ, ꯃꯁꯤꯗ ꯂꯩꯁꯥꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯕꯤ ꯑꯃ ꯌꯥꯎꯔꯤꯕꯁꯦ, ꯃꯥꯅ ꯍꯧꯔꯒ ꯍꯨꯔꯥꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯦꯕ, ꯃꯁꯤ ꯅꯨꯡꯗꯨꯝꯁꯤꯅ ꯊꯣꯡꯒꯤꯗꯍꯦ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯕ ꯂꯩꯇꯨꯝ ꯑꯃ ꯈꯨꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯜꯂꯤꯕ ꯇꯣꯅꯨ ꯇꯝꯅ ꯂꯪꯂꯛꯂꯝꯃꯤ꯫ ꯃꯗꯥꯎꯅ ꯌꯥꯔꯤꯁꯨ ꯇꯣꯅꯨꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯍꯦꯛ ꯄꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯗꯨꯝꯗꯨꯅ ꯄꯥꯟꯕꯗꯨꯗꯗꯤ ꯇꯣꯅꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯑꯌꯣ ꯃꯥꯏ ꯁꯤꯔꯦ, ꯑꯁ ꯈꯝꯕꯤ ꯍꯥꯏꯕꯤ, ꯃꯩꯊꯥꯕꯤ, ꯃꯤꯉꯣꯟꯗꯕꯨ ꯅꯨꯡꯗꯨꯝꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯝꯕ ꯍꯧꯅꯕ꯭ꯔꯥ ꯍꯥ? ꯈꯝꯕꯤ ꯁꯥꯎꯅ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯃꯃꯥꯏꯁꯦ ꯏꯀꯥꯏꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯎꯡꯈꯠꯇꯅ ꯉꯥꯡꯕ ꯁꯥꯏꯅꯦ ꯃꯁꯦ꯫ ꯅꯪꯒꯤ ꯍꯩꯈꯥꯁꯦ ꯑꯩꯅ ꯆꯥꯅꯤꯡꯂꯒ ꯆꯥꯅꯤ, ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ, ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯍꯥ? ꯂꯝꯖꯥꯎꯗꯨꯅ ꯄꯣꯠ ꯊꯥꯔꯗꯤ ꯑꯗꯨꯝ ꯆꯥꯕ ꯇꯥꯕ, ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯍꯩ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ꯫ ꯑꯣ ꯑꯩꯒꯤ ꯆꯤꯟꯁꯤꯗꯤꯅꯦ ꯂꯥꯏꯁ꯭ꯔꯝ ꯊꯦꯝꯕꯤꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯝ ꯇꯨꯝꯃꯒ ꯄꯣꯛꯂꯛꯑꯕꯅꯤ, ꯈꯪꯉꯤꯗꯅ꯫ ꯇꯣꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯝꯕꯤꯁꯨ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯂꯝꯖꯥꯎ ꯑꯗꯨꯗ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯆꯥꯛ ꯑꯗꯨ ꯆꯥꯅ ꯑꯌꯤꯡꯕꯤꯅ, ꯇꯣꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯅꯦ ꯈꯝꯕꯤꯒ ꯈꯠꯅꯩ ꯍꯥꯏꯁꯦ? ꯊꯦꯝꯕꯤꯅ, ꯍꯥ ꯑꯩꯗꯤ ꯇꯥꯗꯦꯅ, ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯑꯍꯜ ꯑꯗꯨꯒ ꯈꯠꯅꯔꯤꯕ? ꯇꯣꯅꯨ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯑꯩꯅꯅꯦ ꯃꯣꯏꯗꯒꯤ ꯍꯩꯈꯥ ꯑꯃꯈꯛ ꯍꯨꯔꯥꯜꯂꯒ ꯆꯥꯔꯨꯕꯒꯤ꯫ ꯊꯦꯝꯕꯤ ꯁꯥꯎꯅ, ꯅꯪ ꯁꯤꯕꯨ ꯏꯕꯦꯝꯃ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯁꯤꯒꯦ? ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯃꯤꯒꯤ ꯄꯣꯠ ꯈꯔ ꯍꯨꯔꯥꯟ, ꯍꯥ ꯅꯆꯤꯟ ꯈꯔ ꯈꯨꯝ, ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯌꯤꯡꯕꯤꯅ, ꯏꯃꯥ ꯈꯔ ꯉꯥꯡꯉꯨ, ꯑꯩꯅꯦ ꯂꯩꯀꯥꯏꯁꯤꯗ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯀꯣ, ꯏꯀꯥꯏꯕꯅ꯫ ꯇꯣꯅꯨ ꯊꯋꯥ ꯁꯥꯗ, ꯌꯥꯝ ꯏꯀꯥꯏꯔꯒꯅ ꯅꯃꯥꯏꯗꯣ ꯐꯤ ꯑꯃ ꯈꯨꯝꯃꯣ, ꯑꯗꯨꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ?
ꯃꯁꯤ ꯉꯁꯤ ꯌꯦꯡꯉꯨꯅꯦ ꯂꯝꯖꯥꯎꯗꯨꯗ ꯃꯤ ꯈꯠꯅꯩꯗꯣ ꯅꯪꯗꯤ ꯅꯃꯥꯏꯗꯣ ꯊꯥꯕꯅꯤꯅꯅꯦ ꯃꯩ ꯊꯥꯕꯤꯅꯤꯅ ꯀꯩꯝ ꯏꯀꯥꯏꯕ ꯈꯪꯉꯝꯃꯣꯏꯅꯦ ꯃꯥꯅ ꯂꯩꯇꯨꯝꯅ ꯊꯣꯝꯃꯛꯄꯗꯨꯗꯤ ꯏꯆꯦꯅ ꯎꯍꯧꯕ꯭ꯔꯣ ꯍꯥ ꯑꯩꯉꯣꯟꯗ ꯈꯛꯇ ꯁꯨꯝ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅꯦ ꯆꯥꯛ ꯆꯥꯗꯨꯝꯁꯦ ꯊꯣꯝꯃꯛꯇꯅ ꯅꯪ ꯁꯣꯏ ꯁꯤꯔꯅꯤ ꯅꯪ ꯊꯕꯥꯅ ꯑꯍꯤꯡꯕꯤ ꯌꯥꯍꯦꯛ ꯇꯣꯛꯑꯁꯤ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯊꯦꯝꯕꯤꯅ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯑꯗꯣ ꯏꯃꯧ ꯏꯕꯦꯝꯃ 이봉어두고 하행 할락가니 하이브로 타바답나 이마 하행 너트라가 하행이 마탕다 할락가니나 하이람니 아도 이마 마코이 타서 레이다바니나 이tumda tumba도 기제이 가시디 이마가 tum시 또누 사우나 나윤 빠니디 칸가가 나톰 tum파우 ngamdra 템비 마사기 마타와두다 낭시부 이비에마 온톡바니다 호이 호이 나톰 tumba nunga이tra가냐 이마기 핵 tum나시 ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯤꯗꯨꯕꯨ ꯁꯥꯗꯨꯅ ꯂꯩꯔꯤ ꯇꯣꯅꯨꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯕꯥꯗꯨ ꯃꯈꯨꯠꯇ ꯄꯨꯈꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯑꯌꯤꯡꯕꯤ ꯇꯣꯅꯨ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯛꯑꯣ ꯏꯅꯝꯃꯅꯅꯦ ꯁꯤꯡꯖꯨ ꯁꯨꯕꯅꯤ ꯑꯌꯤꯡꯕꯤꯅ ꯏꯅꯝꯃ ꯇꯥꯟ ꯆꯥꯔꯦꯗ ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ ꯁꯨꯃꯥꯡꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯆꯥꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯤꯡꯖꯨꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯑꯗꯨꯅ ꯆꯥꯔꯤꯉꯩ ꯊꯦꯝꯕꯤ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥ ꯃꯃꯧꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯩꯃꯥ ꯁꯤꯡꯖꯨ ꯆꯥꯔꯤꯔꯣ ꯁꯦꯁꯦ ꯕꯣꯔꯥ ꯌꯥꯎꯔꯛꯄꯅꯤ ꯇꯣꯅꯨꯅ ꯆꯩꯔꯥꯎꯔꯦ ꯉꯁꯤꯗꯤ ꯑꯃ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯏ ꯑꯌꯤꯡꯕꯤꯅ ꯏꯃꯥꯅ ꯂꯩꯔꯛꯏꯔꯣ ꯅꯠꯇꯦꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯗꯣ ꯑꯗꯨꯗꯨꯅ 이마는 ꯄꯣꯠꯐꯝꯗ ꯂꯩꯔꯤꯉꯩꯗ ꯍꯦꯛ ꯊꯦꯡꯅꯔꯦ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯝꯕꯅꯤ ꯑꯌꯤꯡꯕꯤ ꯋꯥꯡꯊꯣꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯣꯅꯨꯁꯨ ꯃꯁꯥ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯕꯣꯔꯥꯗꯨꯕꯨ ꯆꯥꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯅꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯋꯥꯡꯊꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯅꯔꯝꯃꯤ ꯋꯥꯡꯊꯣꯏꯅ ꯑꯌꯤꯡꯕꯤ ꯏꯃꯥꯅꯗꯤ ꯅꯪꯁꯦ ꯃꯪꯒꯣꯜ ꯀꯥꯎꯔꯒꯦꯅ ꯍꯥꯏꯕꯗ ꯂꯣꯏꯔꯕꯅꯤ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯈꯣ ꯑꯩ ꯏꯃꯥꯒ ꯑꯝꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯌꯥꯎ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯅꯉꯣꯟꯗ ꯈꯪꯍꯟꯕꯅꯤ ꯑꯌꯤꯡꯕꯤ ꯇꯞꯅ ꯑꯗꯨ ꯇꯥ ꯋꯥꯡꯊꯣꯏ ꯑꯩꯈꯣꯏꯅ ꯁꯦꯜ ꯊꯨꯝ ꯈꯔ ꯋꯥꯠꯄꯁꯤꯗ ꯅꯪ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨꯗ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯁꯦꯜ ꯊꯨꯝ ꯑꯔꯪ ꯑꯔꯛꯇ ꯉꯥꯎꯕ ꯅꯨꯄꯤ ꯅꯠꯇꯦ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯌꯤꯡꯕꯤ ꯅꯣꯛꯇꯨꯅ ꯐꯔꯦ ꯇꯥ ꯋꯥꯡꯊꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯋꯥꯐꯝꯗꯣ ꯑꯩ ꯏꯃꯥꯗ ꯍꯥꯟꯅ ꯍꯧꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯃꯔꯣꯜꯗꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯌꯤꯡꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯔꯣꯅ ꯑꯌꯤꯡꯕꯤ ꯅꯪꯒꯤ ꯐꯅꯦꯛꯁꯤꯕꯨ ꯄꯨꯟꯅ ꯀꯌꯥꯅꯣ ꯏꯅꯦ ꯇꯥꯃꯣꯗ ꯄꯤꯔꯝꯗꯣꯏꯁꯤꯕꯣ ꯑꯅꯤ ꯈꯛꯇꯅꯤꯗ ꯑꯗꯣ ꯑꯇꯩ ꯂꯩꯔꯤ ꯅꯪꯕꯨ ꯂꯨꯗ꯭ꯔꯣꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯥꯔꯣ ꯅꯣꯛꯇꯨꯅ ꯈꯪꯗꯦ ꯕꯦꯝꯃ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅꯤ ꯅꯣꯏꯒꯤ ꯍꯦꯛ ꯍꯣꯡꯕꯒ ꯑꯩꯈꯣꯏꯒꯤꯁꯨ ꯍꯣꯡꯉꯗꯣꯏꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤꯁꯦ ꯌꯨꯝꯊꯪꯅꯔꯒ ꯂꯩꯗꯣꯏꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯆꯦ ꯀꯥꯏꯅ ꯀꯧꯗꯣꯏꯅꯤꯅꯦ ꯑꯁ ꯌꯥꯝ ꯄꯛꯇꯧ ꯃꯥꯟꯗꯦ ꯕꯣꯏꯇ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯇꯥꯃꯣꯗ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯍꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯕꯥꯔꯇꯤꯟ ꯑꯃ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯂꯪꯊꯣꯔꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯏꯪꯉꯪꯉꯛꯅ ꯌꯦꯡꯂꯤꯉꯩ ꯃꯧ ꯑꯣꯏꯔꯒ ꯑꯗꯨ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇꯕꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯩꯒꯤꯅꯣ ꯇꯆꯧꯗ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤꯕꯗꯤ ꯊꯕꯥꯅ ꯇꯣꯅꯣ ꯑꯩꯕꯨ ꯅꯈꯣꯏ ꯇꯥꯆꯧꯗ ꯀꯔꯤ ꯇꯝꯗꯧꯔꯤꯒꯦ ꯅꯪꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯕꯗꯨꯗ ꯅꯈꯣꯏ ꯇꯥꯆꯧꯅ ꯉꯥꯡꯕꯗꯣ ꯏꯅꯝꯃꯅ ꯀꯔꯤ ꯇꯝꯗꯧꯔꯤꯒꯦꯗꯨꯕꯣ ꯌꯥꯔꯦ ꯃꯧꯁꯤꯡ ꯊꯤꯕꯤ ꯅꯪꯅ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕꯅꯤ ꯑꯩꯒꯤ ꯇꯥꯆꯧꯗꯣ ꯅꯣꯡꯃꯇ ꯃꯆꯟ ꯑꯩꯈꯣꯏꯗ ꯉꯥꯡꯕꯗꯤ ꯂꯥꯏꯗꯅꯅꯦ ꯃꯃꯤꯠ ꯐꯥꯎꯕ ꯍꯪꯒꯟ ꯌꯦꯡꯕ ꯇꯥꯆꯧ ꯅꯠꯇꯦ ꯈꯪꯉꯤꯗꯅ ꯊꯕꯥꯁꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯟꯗꯨꯅ ꯍꯦ ꯅꯈꯣꯏ ꯇꯥꯆꯧꯅꯗꯤ ꯅꯈꯣꯏꯕꯨ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯔꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯣꯏ ꯍꯥ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣꯕ ꯑꯩꯒꯤꯁꯨ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯔꯛꯂꯤꯕꯅꯤꯅꯦ ꯌꯥꯔꯦ ꯅꯆꯤꯟꯗꯅ ꯑꯃ ꯅꯊꯃꯣꯏꯗꯅ ꯑꯃ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯌꯤꯡꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯁꯥꯎꯅ ꯏꯃꯨꯡ ꯑꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯅꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯥ ꯏꯅꯝꯃꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯗꯅ ꯅꯪꯅ ꯑꯗꯨꯛ ꯍꯪꯒꯅ ꯈꯨꯝꯂꯤꯕꯅꯣ ꯏꯆꯦꯒ ꯏꯃꯥꯒꯗꯤꯅꯦ ꯀꯩꯁꯨ ꯈꯪꯉꯣꯏꯌꯦ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯃꯆꯟꯅꯨꯄꯤ ꯅꯠꯇꯕꯒꯨꯝ ꯉꯥꯡꯂꯤꯕꯁꯦ
ꯇꯥꯆꯧꯅ ꯅꯪꯕꯨ ꯐꯥꯅꯤꯡꯗꯅ ꯉꯥꯡꯕꯗꯨꯗ ꯅꯪꯅ ꯏꯅꯝꯃꯗ ꯇꯥꯏꯅꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯇꯥꯆꯧꯗꯤꯅꯦ ꯏꯅꯝꯃꯅ ꯁꯨꯝꯈ꯭ꯔꯕ꯫ ꯉꯁꯥꯏꯗꯒꯤ ꯊꯥꯅꯤꯜ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯕꯨꯡꯅ ꯑꯗꯨꯝꯅ ꯐꯨꯔꯛꯄꯗꯨꯗ ꯇꯣꯅꯨ ꯀꯞꯇꯨꯅ "ꯑꯌꯣꯃ ꯏꯆꯦ ꯇꯥꯆꯧꯁꯤꯝꯅ ꯈꯥꯝꯃꯣ ꯏꯃꯥ ꯇꯥꯆꯧꯅ ꯑꯩ ꯐꯨꯔꯦ ꯇꯥꯆꯧ ꯅꯥꯏ ꯍꯥꯏꯕꯅꯦ ꯇꯥꯆꯧ." "ꯅꯆꯤꯟꯗ ꯈꯨꯝꯈꯣꯗꯅ ꯍꯥ ꯅꯪ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯨꯅ ꯆꯥꯅ ꯇꯧꯕꯁꯤꯗ ꯅꯪ ꯊꯛꯁꯤꯒꯥꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯥ ꯊꯛꯁꯤꯒꯥꯁꯤ ꯈꯪꯗ꯭ꯔꯦ?" ꯇꯣꯅꯨ ꯀꯞꯇꯨꯅ "ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ ꯐꯨꯕꯁꯤꯝꯅ ꯂꯦꯞꯄꯣꯕ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦꯕ ꯁꯦ ꯑꯝꯇ ꯂꯦꯞꯄꯣꯕ." ꯊꯕꯥꯅ "ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯉꯥꯡꯁꯦ ꯁꯤꯕ ꯇꯥꯔꯤꯅꯤ ꯇꯣꯛꯄꯤꯔꯨꯁꯤ." ꯑꯌꯦꯡꯕꯤꯁꯨ ꯄꯥꯈꯠꯅ "ꯇꯥꯆꯧ ꯑꯩ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯒꯦ ꯁꯤ ꯇꯣꯛꯁꯤ ꯇꯥꯆꯧ." ꯊꯥꯅꯤꯜ ꯐꯨꯕꯗꯨ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯄꯥꯈꯠꯅ "ꯇꯣꯅꯨ ꯁꯣꯛꯄ꯭ꯔꯥ ꯅꯪꯕꯣ ꯏꯅꯝꯃ ꯌꯦꯡꯒꯦꯁꯤ." "ꯌꯥꯔꯦ ꯄꯥꯏꯔꯛꯀꯅꯨ ꯑꯝꯇ ꯁꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯅꯨ ꯑꯗꯨ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯌꯦꯡꯕꯤ ꯃꯅꯝꯃꯗ ꯌꯦꯡꯗꯨꯅ "ꯏꯅꯝꯃ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩ ꯐꯖꯅ ꯊꯦꯝꯂꯒꯦ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯅꯨꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕꯗꯨ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯊꯦꯝꯕꯤꯅ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯃꯕꯨꯡꯁꯤꯅ ꯐꯍꯟꯅꯤꯡꯗꯅ ꯈꯖꯤꯛꯇꯪ ꯐꯨꯔꯨꯕꯒꯤ ꯋꯥꯔꯧꯗꯅ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕꯅꯤꯅꯦꯁꯦ." ꯊꯕꯥꯗꯤ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ ꯅꯃꯧ ꯑꯃꯨꯛꯇꯪꯒ ꯀꯧꯔꯨꯈꯣꯔꯥ." "ꯀꯧꯔꯨꯔꯅꯨ ꯌꯥꯔꯔꯣꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ꯫ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯅ ꯊꯦꯝꯂꯨꯗ꯭ꯔꯕꯗꯤ ꯅꯆꯟꯅꯁꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏꯅꯦ." "ꯍꯣꯏ ꯏꯃꯥ ꯑꯩ ꯊꯦꯝꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯌꯦꯡꯕꯤꯁꯨ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯇꯣꯅꯨꯒꯤ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯑꯇꯣꯝꯕꯤ ꯁꯤ ꯇꯥꯆꯧꯅ ꯆꯥꯛ ꯄꯨꯔꯛꯏ ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯤꯁꯤ." ꯇꯣꯅꯨ ꯀꯞꯇꯨꯅ "ꯆꯥꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯉꯁꯥꯏ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯐꯨꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ." ꯊꯥꯅꯤꯜ ꯃꯆꯟꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ "ꯇꯣꯅꯨ ꯇꯥꯆꯧ ꯋꯥ ꯍꯥꯏꯒꯦ ꯌꯨꯝ ꯑꯁꯤꯗꯅꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡꯅꯤ꯫ ꯅꯣꯡꯃꯗ ꯅꯆꯦꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯗ ꯍꯪꯒꯅ ꯈꯨꯝꯕ ꯌꯥꯎꯕ꯭ꯔꯥ? ꯇꯥꯆꯧꯅ ꯅꯪ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯕꯁꯤꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯥꯆꯧꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯔꯤꯗꯤ?" "ꯇꯥꯆꯧꯅ ꯏꯅꯝꯃꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯅꯠꯇ꯭ꯔꯣ? ꯍꯥꯟꯅꯗꯤ ꯑꯩꯉꯣꯟꯗ ꯐꯨꯕꯗꯤ ꯂꯥꯏꯗꯅ ꯉꯥꯡꯕꯗ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯉꯥꯡꯁꯨ ꯉꯥꯡꯉꯤ ꯑꯗꯨꯒ ꯐꯨꯁꯨ ꯐꯨꯏ꯫ ꯑꯩ ꯇꯥꯆꯧꯕꯨ ꯌꯥꯝ ꯋꯥꯔꯧꯏ." ꯅꯣꯡꯃꯇ ꯏꯁꯥꯅ ꯐꯠꯇꯕ ꯑꯁꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯣꯏ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯦ ꯍꯥꯏꯅ ꯎꯠꯊꯣꯛꯇꯨꯅ ꯆꯩꯉꯥꯡ ꯇꯧꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯪꯍꯧꯗꯅ ꯉꯥꯡꯂꯛꯄ ꯆꯩꯔꯛꯄ ꯍꯥꯏꯕꯁꯤ ꯊꯃꯣꯏꯗ ꯇꯁꯦꯡꯅ ꯁꯣꯛꯄ ꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯇ ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯃꯕꯨꯡꯅ ꯃꯈꯨꯄꯥꯛꯅ ꯁꯦꯠꯇꯪ ꯊꯥꯔꯨꯕ ꯃꯇꯝꯗ ꯇꯣꯅꯨꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯃꯆꯜꯕꯨ ꯇꯞꯅ ꯊꯦꯝꯂꯛꯏ꯫ "ꯑꯇꯣꯝꯕꯤ ꯇꯥꯆꯧ ꯂꯥꯜꯂꯤꯁꯦ ꯇꯥꯆꯧꯅꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯏꯆꯟꯅ ꯐꯨꯔꯔꯣꯏ ꯁꯤ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤꯁꯤ." "ꯇꯥꯆꯧ ꯑꯁꯦꯡꯕ ꯐꯨꯔꯔꯣꯏꯗ꯭ꯔꯥ?" "ꯐꯨꯔꯔꯣꯏ ꯆꯦꯁꯤ." ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯈꯔ ꯇꯣꯠꯂꯕ ꯃꯇꯨꯡ ꯇꯣꯅꯨꯗ ꯏꯜꯂꯛꯂꯝꯃꯤ꯫ ꯇꯣꯅꯨꯁꯨ ꯃꯕꯨꯡꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯌꯦꯡꯕꯤꯁꯨ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯇꯥꯆꯧ ꯑꯇꯣꯝꯕꯤꯇꯪ ꯏꯟꯕ ꯌꯥꯔꯣꯏ ꯑꯩꯁꯨ ꯏꯟꯒꯗꯝꯅꯤ." "ꯏꯟꯒꯤꯁꯤ ꯏꯆꯟꯒꯤꯁꯨ ꯇꯥꯆꯧꯅ ꯏꯟꯒꯤ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯕꯥꯁꯨ ꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯇꯥ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯑꯃꯃꯝꯗꯤ ꯀꯣꯏꯕ ꯌꯥꯔꯕꯅꯤ." ꯊꯥꯁꯤꯒꯤ ꯋꯥꯗꯨꯗ ꯇꯣꯅꯨꯅ ꯅꯣꯛꯇꯨꯅ "ꯊꯤꯔꯤꯕ ꯅꯁꯛꯇꯨꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ." ꯁꯅꯥꯔꯩꯅ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣꯕ?" ꯇꯣꯅꯨꯅ "ꯅꯣꯏꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯑꯃ ꯂꯩꯔꯦ." ꯇꯣꯅꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ꯫ "ꯀꯔꯤ ꯅꯪꯗꯤ ꯀꯥꯏꯗꯤ ꯅꯨꯄꯥ? ꯊꯤꯕꯗꯤ ꯅꯪꯅ ꯈꯔ ꯍꯦꯟꯕꯅꯤꯗ ꯑꯩꯈꯣꯏꯗꯒꯤ." ꯇꯣꯅꯨ ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯉꯥꯡꯗꯨꯅ "ꯇꯥ ꯋꯥꯡꯊꯣꯏꯗꯣ
ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯔꯗꯧꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗ ꯕꯣꯔꯥꯒ ꯂꯩꯔꯒ ꯍꯦꯛꯁꯨ ꯄꯤꯔꯛꯏ ꯁꯅꯥꯔꯩꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯑꯁ ꯇꯥꯋꯥꯡꯊꯣꯏꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯏꯇꯥ ꯅꯪꯗꯤ ꯅꯆꯤꯟ ꯈꯔ ꯀꯜꯂꯁꯨ ꯅꯗꯥꯎꯗꯤ ꯌꯥꯝ ꯌꯥꯏꯅꯦ ꯆꯤꯟ ꯈꯔ ꯀꯜꯂꯁꯨ ꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯅꯪ ꯅꯆꯤꯟ ꯀꯜꯂꯤꯁꯦ ꯅꯁꯥꯅꯗꯤ ꯈꯪꯖꯕ꯭ꯔꯥ ꯏꯇꯥ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥ ꯑꯁꯤꯕꯨ ꯋꯥꯅꯤ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯃꯃꯥꯒ ꯃꯅꯝꯃꯒ ꯌꯥꯏꯉꯪ ꯁꯣꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯃꯥ ꯏꯅꯝꯃ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯊꯦꯝꯕꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯒꯦꯕꯣ ꯇꯥ ꯋꯥꯡꯊꯣꯏ ꯍꯣꯏꯒꯤ ꯏꯃꯥꯅ ꯃꯥꯡꯈꯣꯜ ꯀꯥꯔꯛꯂꯒꯦ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯊꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅ ꯀꯩꯅꯣ ꯅꯍꯥꯟꯁꯨꯅꯦ ꯏꯆꯦ ꯆꯥꯎꯕꯤꯗꯣ ꯊꯦꯡꯅꯩꯌꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯐꯦꯠꯇꯤ ꯍꯧꯗꯣꯛꯂꯝꯃꯅꯤ ꯊꯕꯥꯁꯨ ꯅꯣꯛꯇꯨꯅ ꯑꯌꯤꯡꯕꯤ ꯀꯔꯣ ꯍꯥꯏꯈ꯭ꯔꯣ ꯏꯃꯥꯁꯨ ꯁꯣꯟꯗ꯭ꯔꯤꯉꯩꯁꯤꯗ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯑꯩ ꯅꯈꯣꯏ ꯇꯥꯆꯧꯗꯁꯨ ꯋꯥꯁꯦ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯍꯥꯏꯔꯒꯦ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯁꯤꯗ ꯏꯆꯟꯒꯤꯕꯨ ꯀꯩꯅꯣ ꯏꯅꯝꯃꯒ ꯅꯪ ꯇꯥꯆꯧꯒ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯃꯊꯥ ꯁꯥꯒꯅꯨꯗ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯅꯨꯗꯨ ꯐꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯟꯅꯩꯗꯨꯅ ꯊꯦꯝꯕꯤ ꯅꯣꯛꯇꯨꯅ ꯅꯆꯦꯁꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯪꯒꯣꯜ ꯀꯥꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯦꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯏꯆꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯑꯃꯨꯛ ꯍꯣꯡꯕ ꯌꯥꯔꯅꯤ ꯊꯕꯥꯅ ꯇꯣꯅꯨ ꯅꯪꯕꯨ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯣ ꯀꯩꯅꯣ ꯏꯅꯝꯃ ꯑꯩꯁꯤ ꯂꯩꯁꯥꯕꯤꯅꯤ ꯏꯃꯥ ꯏꯆꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒꯤ ꯅꯌꯥ ꯅꯨꯄꯥ ꯍꯥꯏꯅꯕ ꯆꯠꯀꯗꯕꯅꯤꯀꯣ ꯃꯁꯤꯅ ꯉꯥꯡꯕ ꯑꯃ ꯃꯊꯣꯡ ꯆꯥꯕ ꯋꯥ ꯑꯝꯇ ꯍꯦꯛ ꯉꯥꯡꯗꯦꯗꯀꯣ ꯁꯛꯇꯥ ꯅꯉꯣꯟꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯌꯥꯔꯛꯇꯣꯔꯤꯒꯦ ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯐꯖꯔꯗꯅ ꯑꯗꯨ ꯏꯆꯦ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣꯕ ꯑꯌꯤꯡꯕꯤ ꯇꯞꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯋꯥꯡꯊꯣꯏꯗꯨꯅꯤ ꯇꯣꯅꯨ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯞ ꯁꯞ ꯍꯦꯛ ꯌꯨꯡꯏ ꯃꯈꯨꯠ ꯑꯗꯨ ꯃꯊꯕꯥꯛꯇ ꯊꯝꯗꯨꯅ ꯍꯔꯦ ꯍꯔꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯕꯨ ꯏꯆꯦꯒ ꯂꯨꯍꯣꯡꯗꯣꯏꯕ ꯏꯆꯦ ꯌꯥꯔꯣꯏ ꯏꯃꯥ ꯏꯆꯦꯒ ꯂꯨꯍꯣꯡꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯀꯣ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯍꯦꯉꯥꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯇꯣꯅꯨꯁꯨ ꯁꯥꯎꯅ ꯏꯆꯦꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯏꯆꯦꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯊꯕꯥꯅ ꯑꯌꯤꯡꯕꯤ ꯇꯣꯅꯨ ꯇꯣꯛꯑꯝꯃꯤ ꯅꯣꯏ ꯑꯅꯤꯕꯣ ꯑꯌꯤꯡꯕꯤꯅ ꯅꯪ ꯁꯨꯝ ꯌꯦꯡꯒꯦ ꯌꯥꯎ ꯌꯦꯡꯕꯅꯤꯀꯣ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯅꯪ ꯀꯔꯥ ꯑꯃ ꯍꯦꯜꯂꯕꯅꯦꯕ ꯑꯗꯨꯗ ꯈꯪꯗꯦ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯊꯦꯝꯕꯤꯅ ꯍꯥꯏꯌꯦ ꯇꯣꯝꯕꯤ ꯇꯥꯅꯤꯡꯗꯦꯀꯣ ꯅꯆꯦꯒ ꯈꯪꯅꯗꯅ ꯃꯪꯒꯣꯜ ꯀꯥꯕꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯂꯣꯏꯅꯔꯕ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯋꯥꯆꯣꯏꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯣꯅꯨ ꯌꯥꯝ ꯁꯥꯎꯅ ꯑꯣ ꯑꯗꯨꯗꯤ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯌꯤꯡꯕꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯃꯅꯥꯛ ꯑꯗꯨ ꯂꯩꯔꯝꯕ ꯋꯥꯁꯥ ꯁꯥꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯅꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯈꯪꯕ꯭ꯔꯕ ꯅꯪ ꯅꯆꯤꯟꯗꯨ ꯀꯟꯈꯣꯗꯅ ꯅꯪ ꯉꯁꯤ ꯐꯥꯎꯕ ꯑꯉꯥꯡꯅꯤ ꯈꯟꯗꯅ ꯑꯩꯅ ꯋꯥ ꯉꯥꯡꯗꯅꯅꯦ ꯁꯨꯝ ꯂꯩꯔꯛꯄꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯜꯂꯕꯅꯦꯕ ꯅꯪ ꯇꯣꯅꯨ ꯀꯞꯇꯨꯅ ꯏꯆꯦ ꯑꯌꯣ ꯅꯥꯏ ꯍꯥꯏꯕꯅꯤ ꯏꯆꯦ ꯏꯃꯥ ꯅꯆꯥꯅꯨꯄꯤꯅ ꯌꯥꯍꯥꯛ ꯇꯧꯔꯦ ꯑꯌꯣ ꯑꯃ ꯏꯃꯥ ꯊꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯗꯣꯛꯇꯨꯅ ꯑꯆꯧꯕꯤ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯊꯕꯥꯅ ꯑꯌꯤꯡꯕꯤ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯁꯤ ꯆꯍꯤꯗꯨ ꯊꯝꯃꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯅꯦ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯗꯨ ꯅꯪ ꯑꯁꯨꯝꯅ ꯊꯕꯥꯅ ꯈꯥꯝꯗꯣꯛꯇꯨꯅ ꯑꯌꯤꯡꯕꯤꯕꯨ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯇꯣꯅꯨꯗꯤ ꯃꯈꯣꯡ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯑꯣꯛꯈꯣꯡ ꯃꯈꯩ ꯀꯞꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗ ꯊꯦꯝꯕꯤꯅ ꯇꯞꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯤꯇꯗꯁꯨ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ ꯏꯃꯥꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯀꯣ ꯑꯩ ꯌꯥꯔꯦ ꯈꯪꯉꯦ ꯅꯣꯏꯅ ꯑꯩ ꯀꯩꯁꯨ ꯅꯨꯡꯁꯤꯗꯕꯅꯤ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯀꯣ ꯏꯃꯥ ꯅꯣꯏ ꯈꯪꯕꯖꯥꯠꯅꯤ ꯅꯣꯏ ꯊꯦꯝꯕꯤ ꯀꯥꯟꯅꯔꯣꯏ ꯈꯟ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯕꯥ ꯉꯁꯥꯏ ꯑꯌꯤꯡꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯒꯤ ꯏꯆꯟꯅꯅꯤꯁꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤꯅꯦꯀꯣ ꯍꯣ ꯐꯥꯔꯕꯅꯤ ꯑꯗꯣ ꯁꯦꯜ ꯊꯨꯝꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯦꯜꯒꯤ ꯋꯥꯗꯤ ꯂꯥꯏꯗ ꯑꯩꯅꯅꯦ ꯏꯆꯟꯅꯅꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯗꯤ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯊꯕꯥ ꯅꯣꯛꯇꯨꯅ ꯏꯁ ꯃꯈꯣꯏ ꯇꯥꯆꯧꯗꯤ ꯑꯩ ꯈꯪꯒꯟꯗꯅ ꯂꯣꯟꯅ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯤꯒꯤꯅꯦ ꯍꯥꯏꯗꯅ ꯁꯦꯜ ꯈꯤꯇ ꯍꯥꯞꯆꯒꯦ ꯌꯥꯒꯗ꯭ꯔꯣ ꯍꯥꯞꯄꯣ ꯑꯩ ꯍꯥꯞꯀꯅꯨ ꯀꯩꯅꯣ ꯍꯥꯏꯗꯦꯀꯣ
asumna wangthoi gi halaman sing adu mangol karaktuna ayingbibu haiba laklami masa masa so hana khangna sanaba oibana thoina panba yawda ikoi koi dana wangthoi ga ayingbi adu luhonglami masena luhongkhrabada imungi thapai khangsing adu tonusu khar khar tawba tarami tonu yam sauna ngamjadre ai sabini haidana ai bunong mata yumasigi sathokba sanglibra imungi dabok mayam suonabada ai ngamjadre haisi Thembina hai nana mana ngasi khat masa ngamdabagi nangna sak thongbasida langlibi isaudo ai taningdeko nang ta sau tarabadina nang ngasi sei saba soiroi o leite khangaba aduna bu langiba ta sau lei khangadi ai silangamoi masi boibu karamna haina ngangnagadori badoni tawri si boibo ima nangne nang namong nupi suning de bisa yam kan khatkanu ko aina yum tok ma thok saki sani aidi pan kro hairi bani ne imi mau khak nungai na leisa haurage ima saksi thong haurage ra ai sakro ra ba ha hagulaga sakro ra ba matang aduda thaba du chakhum adu sanglaklami aduga tap na haire atumbia ina ma thong haurage hagul Thembina bema nangbu chak swing thi nungai na sade saru ima ne nasal bu thonghangi puthar so thaba Mamana dum naira puwaduda wa makha taramda adumak magi katamna sangkhirami tonudi matawdu hena sauraduna ima kong thongan beyadra ai chak thong masan haiti na khangi na traba ai nayum du palabadi ne hayeng sak thong bai ti kaina haiba yaba na te ne nane poktu na ne lukham du paireraga heti ilakadoriba laktana khanglabra ilakadoriba adagidi halakpi haido adu khangidana ha khangba natro Sanadredana adum halaktoriba yumsidam adagidi legai mi wangang nabi moi mayam sina cha thakpamda amu makhut khubaka to khudana o thembi gi masanu pi do hale ye kainaga haina doini ni ima as o adu khang masidi asiairam duna thembi edu mapalum de thokirami tonu momonok tuna chak adu bu thonglami asumna nga ki matung chak adu su thongba loiraduna makhoi puna sarami Chak ado ahan bagi sakhum adu hukba hurukpada mamai sing adu loina sui Thembi ga thabagadi ogi phawba tawre thanil masandu onsinduna atombe nangi sang sibu karino chabam ta yajene aina ga sai na haidro aina thong bai tina noina namdan thongan banina o ga isab taba farisi horan numidang oina na phasana sab haiduni ima ehogalamagi thanil hagot kibada Thembi sauna Chai sangsibu sumaina kanana thunage nangbo ima suni namong nubi sina nungai tumhalaga aibuna chak thongalini ne nana masi masangam de haibana khangliba natro ha masidi onthokpagi isani tha Thembi sak adu makha tana sada chakum adudagi adumak tokri thaba tapna bema hagulusi ina malusi laurage tonu sauna sinang nanga saina tawngadi sumain tawgadra Mauni kaina suning de oin hek tawrodana Nomagi numitni tonu laikai ga ngang singa duga sanabada soibadagi mari tawnarak-tuna tonuna angang adubu mana leiduna phurami angang adusu chaina du khangma ngamdraduna mamabu tanaba kauduna kaplami masana kaplibu tabada mama oibidusu laktuna tonu de yam sauna Hey tonu haibi nayum pan makhang loinabi kaiginu nangna aigi sadu phuribase inamagi isado Mana khara phanbaduda khara piksinabana haipetang leiba Kari nang naipa sabiriba aigi sasida Heraina ma nasanena athiba be poksilaga kai thoina tawju saino Tonugi waduda haibidu yam sauna Phajari he nangdi ha phajari ne nangdi hai tenawa maning manbi O inama tenawa maning du maladi na ha na paikhrani Na chani na khuthi siga aigi saga oradine na duren thadakhrani Haibi sauna masi kaya do sichibni yegoba hayeng ne nangi na sadu dati ayenge ko ayeng ai sini Masana pina laikai gi mau amaga khatnari budu ubada Thembi mawadu ki manakta sangsinduna Ibema haibia nang sawba yade ko aigi isase makok sabani Mama gi waduda tonu sauna Kai nei man haiduba ima bangawraba Masagi waduda da Thembi manakadu tarama chayema paiduna Lambi lamzauni ka khangda makai tonu bu phu bhaurai tonu su
Chaina du khang mangam draduna kaptuna mayum tamna chelami. Angangsing adudi tonugi matawaduda noktuni yenghori. Masanupi na kaptun selak libadu ubada thaba pakhatna. Ibema kaidawarage nangbo inama da hayuse. Inama imana jai pairaga tanaraiba inama. Karai sakre hai tholau law nang lawo. Aina wa ngangdabasida nang naw zawre ni nang taksi kasi masa khangdreba nang. Kaigino noi nai ngonda manemna mamau atpadawna asi amne ngonda atpirisibo. Thembi sauna. Nangdana yum pankrakandane aise wai ma sangadabane wai ma sangadawba. Adudi agun pot piro ainane yum panjakrage. Nang agun pot pamra. Ha agun pot yam pamro. Asi haidun tonubu amu makata na phuba hurei. Ngangna saknaba yadaba masagi matau asida thembidu tasengna ngasidi yam saukre. Aduna masabu tapta makai phurami. Thamoidadi masana khangliba ayo saina adudagi hena naba chaina mapuri bani. Nungsidabagi phubasu nate nungsibe hemanbana soihaningdabadagi adug chaina khajik pibani. Thembi masabu phukai phuraga amuk mamitagi mapi taw makai kaplaklami. Aina nangbu karaida kari oihigatagi khandana. Sukwana senabasina nangna sukyamna phatribasibu karigino ha. Nasina pong laibase nungmuta nangdawna tawdene. Sukpakang yawdaba nangyagdata imungi isase laikhadaga dawriye. Tonu sukapli Chaina dubu khangduna ngawrok ngawbo gusududa wasasasay atuna kankibagi musuk muna dakpam adusu tari. Thanil thongaladu sanglakpada mamaga masanga nakaplibadu ubada prabab sangaktuna mamada hanglay. Ma kadorge tumbe kadorge kapisibo kaygino. Kanana supa kumpiraktrabada magi nupida amu onsinduna. Thaba kadorge kaygino imagi sanga nakapisibo. Thaba hausing haki mamangda thokriba thokdoksingdubu mapuroibagi maphamda loina tamlami. Thanil kaplaga lariba masanupigi manakta sangsili aduga tariba dakphamsing adusu miyeng adu thamduna. Tombe isandi maramukpani si to imana nangbune nuksibagi phaningdana tawrini. Ibung na haigadabadi nupi haisidi madam kudimakta ingtapu liri khoiriba tamu kaidawnungda thakka khangdaba tawgano maduna nangbusu ibung kudimakna nuksigadoribani. Tonu mapukning ado hena nuksiraktuna mabungda tapna konsinduna hairai. Taso ilal taso iba inama ilale ay bumungda gagpiyo. Thembi tapna imagi bema imana na pupaning badagi isagi mapamda Chaina yam pikrehe. Ima nachalal imana nachay pupaning magidamag Chaina lising pirasu nachana warang palaiti ima. Thembi masabu kontuna kapli Thanil masalgi mataw asida harauzay thabana. Atombi tuusin ngasidagi dinya aykhoy punna haraw nungain leminarasi. Thembi na ibema nang ngasidagi wakhal taro ko. Hoy ma ay wakhal tarage. Asumna namit asidagi tonusu wakhal taraduna nungayba punsi mahing ama oiduna laikhirami.